अहमद कुकी संगी मयोक्त नागा संग कौखिबा मतम कक्तबवन चथाबोखरे नागा की ngमखै मनुंग सुगी केम थांबे यारोय लंबी ममिंग थोनबा यारोय अथोट कैदांग कुकी संगी मयोक्त मणिपुर की नागा संग कौखिबा मतम कक्तबवन ngसिदगी चथाबोखरे बन हौग्रबसु इंडिया गवर्नमेंट की मेकेडी हाउस फावब करिगम वाफम मत फोंदोरक परेत्री ngasi angan badagi hauraga kangkokpi district ki manung sana leiba makhan khul maike edong ki masing yamlaba khunja sing tholak tuna lambi thinggi khongjang sang ki khongjang adu German road amadi Tiger road haina mingthon ba lambi semjilak pa yaningi lone yadab ko ki militant singi kem naga area ra thambe yaroi naga sing gi lamda popi thabi yaro haibani sing ba thaba plate card kya khongjang loi sing sijanaki khongjang asiga mari lenina paumi sing na wangang lodna Manipur naga youth organization MNYO gi president athot kaidang nai Mehaurol di gihona naga singi oina leijarak lam ki saru asita German road Tiger road haven singo kuki lalhawu singi leader singi maming loroga lambi semjilak pa haibasi mafam sigi naga kaktana tara Manipur pumba da singnara pani asiguma loni yadav kuki militant singa sigi kem naga singi lamda thambe yaroi loinana militant singa sibu thaklipa popi thabi ki thabasi naga singi lamkai manung sa thabe yaroi masi khangna sangchiliba khongjanga si maike somda khundari ba naga singa sikhakdagi lanai go wathuk mati masi khangna singi tongan mafam singda lariba naga puna manusum mapung pana sokat piwaiki Manipur irang thokraba tungda drug ki lambi Mizoram do oiri Mizoram gi samphai de lapa kro kuntra ka taru khenbagi mayai ka ba drug sabul ama phari sangla basai kya ama golden triangle gi pusilak mayai ka ba drug sing India gi mayolamda yaukhina bagi lambi Manipur oirambada hauzik thokliba maite masu kuki hana suna bagi lana sina maram oiraga drug puthok pusin tawbagi lambi Mizoram maikai to hongkhre Mizoram hauzikti mai ka ba drug puthok pusin tawbi khwaidigi maru oiba lambi oirakle akangna pawng phangmari narcotic control bureau NCB amid Assam Rifles ki personal sing Mizoram loan abada leipa samphai district ki lupa crore 36.79 ki drug ngarang fakat pangam khibani pawsin hai NCB amadi Assam Rifles ki combined team masina samphai district ki Zakothar town dagi border crossing point area thibum bigi thabak sathabada gram satruka nifugani thogi heroin number 4 amasum WY hairaga su khangnawa methamphetamine tablet kg 10.44 fakat pangam khibani Hari populam singa si Malayam kaithil lupa crore kuntra ka point hundraga mapan organi hari drug fakat khiba samphai district ki Zakothar town si Myanmar ki sin state ki Khaumawi village ka loan na leiba mafam amani phagalaba populam singa du narcotic control bureau da sinakhi bago loinana case ama su register tawkre hari Manipur kumja English ngani ka kungo humdoi gi me humdoi gi maite amadi ko ki ani gi marak lan thokibana mara moiraga Imphal more lambi asi ningthina phauna dana lerakibani lana sigi mamang dadi hairi lambi asi da drug phabagi thaudok no makang dana thoklamani Mizoram dagi chuchampur tamna FCI gi sing pushin balekri Manipur da hokiba me ahum dagi hauduna thoklibi irang asina maram oiraga Mizoram dagi chuchampur amadi atai district khara da FCI gi sing purambado punglep lekri haina Food Corporation and India FCI gi Aizol division ki officer lamana phongdorakli pawshin hai irang asina maram oiraga Imphal dagi seng pi bro kudong sara ba district khara yorak bodagi tangai padana kumja English ngani kun gum dagi jun thadagi horaga Aizol phawragi FCI gi sing sing sipi rakhibani hauzu phawbar Aizol dagi sing quinton lakh 3.22 pikre masina maram oiraga chusampur leiri ba lanjenar pa mioi sing adu one nation one ration card scheme ki kudong saba phanglambani adomoina ma sei sigi April thada zu ki bakan manong na maram oiraga thoki bi singi saw madi singning khai bi thagdok khara aduna maram oiraga lambi asida seng pusin bi thabak lepkhibani yamna thamoi sunangai ba nuaitaba pawmana mayam gi su voice oiriba socio political analysis oiriba posangbam sonamani ngasi laikhidre hari center na pamliba phibam yorawadi popular government lakani MLA wairadesam Center na pamliba phiba masibu yauragadi matam ama hekta da miyamna pamliba popular government asi soidana lakani haina hianglam kendra gi MLA wairade samna phongdokre wafam asing asi hianglam kendra phawdun seliba Manipur river gi sakmaijin khunau phawbada ningkhai khiba torel torwan semjin bagi thabak yengsin ba lakbada pawmi singna phongdokibani MLA rade samna makha taraduna center na pamliba lengak siam yabagi phiba madu yawgada ba khara watpana haujumaki oina popular government semalakta boigani president rule makha tana sangdoklabadi assembly dissolve tawkhigani haina miyamna panariba do aranbu wafam oigani state asida thoklibi sahi ani helab irang asigi waroisin puraknabani haiduna sahi asigi February 16 da president rule asi thamlakhibani state asida PR lakraba matungda center akan mathabak kya lokhatpagi pamdaba thaudok sing thokpandakre khulai kya lokhatpaga loinana
Kanglup animaki CSO singa center gi lusingba singa wari sanaba hogduna hiram kya da hongwa purakli adubo hiram khara da awat pa leibidigi tha taru asigi manungna siam ngamdabigi phiyom da leibina ki amaramna torel torban simjinbagi matang da MLA na hai haujiki oina lengak ta sel thungge phibam phatabana retaining wall sanana ba selati maki mekai digi emergency work oina torban kai hiba mafam singa si semjinbani sel gi phibam phagat paga torban singa si nongna semgane ki Mitop khandok laba tungda census tawana ba yellow furup singna amatu ana leminasi Jitendra Ningombam Manipur thoklibi irang asigi sapsaba waroisin puraktuna mausagi phibamda hanjendri phawba madi ain kaina sangsilakraba mitop sing khandok trigaida state asida census ki thabak thoram amata tawhandana ba lamdam asida khunda minari bi yellow furup kudimangna punna leminasi haina campaign for justice and fair delimitation ki mekedi apple torkli ngasi wangkai thangjam laikai de leba community of civil society of Kanglaipak CCSK ki office ta pangthokpa pawmising unaba mada lamdam asigi tungan CSO singna punsinduna sem ki campaign for just and for fair delimitation ki convener Jitendra Ningombam na hai tangtaba Manipuram oidringai serakta census tawna bhona rapagi meyok sapsana lekhani lamdam asida khunda minari bi yolo purup singna su amato ena leminasi Manipur si hauki pesai kya asida Yengshin bina balaitabagum oiramana logi wangwada mitop kya sangsilaktuna state asida khunda hallankhre haibasi khangnaraba wafamni asigumba phibam asida census amadi delimitation tawwa haibasi yellow misingda asobo se thingpirakani handak Ministry of Home Affairs na census ki process sathanaba khangalakhibaga mari leina haukiba thad lamdam asigi academicians advocate political party sing yauna census ki matana kupna khana naina khibalairi makhatana su census ki matana lamdam asida leiriba yellow mising punna khangminana campaign kya se tharagani Manipur ge haujuk oiri batang ta da phibam ningthina sathok jasin yadri ba sairaksida census tawba haibisi logi wang sangsilakwa mitop kya census thiba sida yakshin kiduna Manipur gi citizen ohelakpa yapi go thokpa leiri mitop kya census thiba da yakshin ki ba haibisi lamdam asigi yellow mising gi oina asobo mangjaba mani yellow mi oiri bising da manglakadaba kya si lamdam asigi yellow mising ningthina khangba mathok tai ki lamdam asida tang tada ba phibam asida census tawwa haibisi miyamna yaba ngamroi hauji state asida administration fail oiduna yellow mising lamdam asimaktada free oina solution yadri masida nampura census tawna bhona raglabadi madugi mayokta miyamna lepkani irang manungda census tawbada yellow misingda manglakadaba kyasu mayam puna khangminaba campaign se thapa haina campaign for justice and for delimitation ga punna chapminari organization singna amatu ani ganare asiguma lamdam asigi yellow mising tungi khanduna pekhalakliba khongtang asida lamdam asigi yellow mising na puna samina bhonasi lamdam asigi yellow mising punsinduna tangtapa Manipur oidringai serakta census tarakpigi mayokta amatu oina leminasi haiba wafamsu thangkhiari ado tentak nasungna miyamna thamjage haujiki oina di miyam paus matasa lusinjarage masu makhataba anoba update miyam puna ngamina senasu channel sigi mekedi miyang phamda makhatana thamjari